Maka sa tarakpada nung tilpauk sige chifong ama oidiba wayel katidagi lakot charaga tamzige PM Modi September gi anis suba sayolda Manipurda Lakkani Panari Leibak asigi Prime Minister Narendra Modi matang tha September gi anis suba sayolda Manipurda Lakkani haina Panari maki khongsat asigi mangoidana hauzik lenga ki official singna Prime Minister gi khongsat asiga mari lenana makoi gi oiba thabak thorom seng paikhat naba hokre tha jaba yaba mafam dagi phangba pauna hai matang tha gi taraga mari natraga taraga mangada Prime Minister Manipurda Laknaba Thorang Tauri Mahang Mizoram da Pangthokpa Railway Station Changabagi Thorom Ama Yorom Labatungda Nongthak Lambida Churasanpurda Lakkani Churasanpurda Kuki Luching Baseng Unaram Labatungda Impalda Amuk Lakkani Mafam asida Mahak Public Reception Ama Pangthokadra Natraga Pangthok Loidra Haiba Adumadi Chapchana Khangba ngamdri Nongmakhaki Oiba Khongsat asi loiraga Mahak Guwahati gi damak Impal thadokigani Adumakpu political Nainabasingna Phongdok narakpagi matung inadi Manipurda hauzik thokliba Kanglupki irang asigi Warisen Puraktringaida Prime Minister na Manipurda Lakkani haiba wapam ase napchaba wali masigi sumathakta state asida president rule chalairaga democracy gi asang basaktam matuna leiringaida mahakna mangak thekatna Manipur gi miya mamangda lepkani haiba se thajiningai oide adumakpu mahak Mizoram amasung Assam dadi soidana Lakkani mahaki khongsat asigi matangda BJP gi MLA kharana phongdorakpagi matunginadi hauzumaki oina president rule popular government ama lehlakani haibagi thajabamakti leitri adumakpu mahakna Manipurda Laknam Labatungda Anoba government ama Samalakani haibagi thajaba lei Prime Minister na Manipurda Lakningbagi Wakhollon asi maikai kayadagi mahak puchatnanaba wakat lakpadagi ni haidi Maka sa tarakpada nung tilpauk sige chifong ama oiriba pauningkholgi editorial lakot charaga thamjage pakum phangdriba wahang haukiba chahi 2023 gi May 3 dagi Churasanpurdagi haurakkiba kuki militant singna mitai purupta onchinduna landarakpadagi lanjenarakhtuna relief camp kayada changjapam lawduna leiriba miyam wabana kham thengle Churasanpurdagi haurakkiba lanasina Manipurgi mafam kayada paksana sandorakli thokliba lanasi chahi ani helaklaba chahi 3 phazilakadawriba phawba lanasi loishinba mami taba ude relief camp sing the ladiba IDP sing ayamba wakhalgi laina narakle IDP sing masagi khoiri nawpham tapam mayumda kaitongoi hanjingadage haiba karamba matamda ngamgadage haiba du haiba ngamde karina lana si loidabana haiba tai IDP sing masa masugi khanbada puba thangma ngamdaba wakhalna masa matomta sizarasira haiba wakhal khalakbadagi thauri yandona siraba phawba ngasigi PR lenga asina karigumba amata makhoigi damak paikhatpa ude thogliba lana si kukina mitai da onchenduna hauba lani mitai di lan haudre ukising na haurokpa adubu ngakthokpadani masisu lengaki maikaidagi leiriba security force na tawgadabada tawbidabadagi khulngak pathoraktuna makhoina thengnabatani haujiksu mitai amata national highway singi lambi amata phauduna chatpa udri India government ki home ministry ki maikaidagi Manipur gi lambi punamak free movement yahalu haibadi lei adubu madu thabak oina PR lenga asina pakhatpa ngamdri masi pawba ngamdaba asina karamna IDP sing masagi mayumda hanjilanba ngamgadage haiba asi wahang ama oirakli paukhum phangloidaba wang haibadu ohendanaba honabana leba asibu ngakpi sinbiribe singi mathauni adubu leba asigi miyambu karamba maongda ngakpi sinbiri haiba asi miyam khangde Masagi lamda michen oheleba ase lengaki asonbadagini aduna relief camp singda tangjapam lawduna leiriba IDP singna masagi mayumda hanjinjarage hairakliba ase tabiba mathau tai IDP singbu chafam takpang khangdana kayam kuina asumna leikhigedawribano haiba ase wahangni paukhumdi phangdriba haiba wafam thamli makhatana IM na Haipou Jadonang ki Wakhollon amadi Zeliangrongi ki political movement namthanaba honari haiba ZUF ki wafam thamjage Zeliangrongi area da lalolup NS IM na santi oina leibagi pibamda thugaiduna ayat apan pi haiduna lalolup Zeliangrongi United Front ZUF na yaningdaba phongdokre ZUF ki Information and Publicity Secretary Lois Gangmaina thadorokkiba chirol amada laikhidraba freedom fighter Haipou Jadonang bu ningsingduna maki mafamda ikai khumnaba utpagi maudraga marirak suba Jadonang Martyrs Day Thorom Zeliangrongi miyam pangthokna bahona bada NSN IM na makhoina purbeganda tawduna miyam chamam nahanba amasung lana lamjingduna Haipou Jadonang ki Wakhollon amadi Zeliangrongi ki political movement namthana bahonari Zeliangrongi political aspiration bu mapangal thujektuna makhoigi aningba apamba aduda miyamna sawgatnaba honabagi lalong chathari hairi serolasina hai asigumba NSN IM ki mabuk sengdaba amasung thong asidagi Zeliangrongi miyamna lapna leibiu center ga ZUF
JUF ka political talk chathariba asibu yekai thingainaba honariba IM gi khujing thorangda thajabiganu Zeliangrongi ki political aspiration phangnaba JUF na hanba leitaba thaunaga loinana nanthengna khigani hainasu chirol asina pongdoragli makha jatharakpada nungthil pause gi chifong ama oiriba pausel gi editorial lokot chadaga thamjige getter impal yauna manipur gi lambi thong gi phibam hangatna yengsenchi hairi saukat pa haiba se lambi thong gi phibam phabagi makha yamna poli lambi thong na bu phatraba lamdam adu malem gi chakot lamzelda yawangam khiroi housing state asigi leiriba national amasung state highway sing amadi intervillage road chingi phibam sing hainingai leitana phatre national highway number 2 impal dimapur road national highway number 37 impal jiribam lambi amadi national highway 102 impal more road asigi phibam su hainingai leitana phattabada natana state asigi lifeline chu oiribani national highway sing asi sam sabagi thabak state ki makhada leitrabasu state lengakna center da taknaduna lambi sing asibu sembada thodang lauriba construction company sing aduda highway sing ase matamga chunaba thakta thamnaba akanba pressure pigadabani ngasimak national highway sing asida chaliba state asigi tangai fadaba polam sing puba truck sing lambi gi phibam phattabana awaba khudongsa daba kaya mayoknari lambi sing asigi phibam matamga chunaba moongda sangattuna thengnariba awaba sing ase konanaba honagadabani loinana state asigi capital oiriba Imphal city amadi city asigi akoibada leiriba lambi thonggi phibam su lengak asina kari phibam da leiribage haibadu yingsengadabani Imphal city smart city gi thakta pukhanaba honarabasu lambi thonggi phibam di yamna soksilakle city asigi miyangpham oiriba pauna amadi thangal bazar gi lambi su phibam phattabata natana nong khajiktang churakpada khusem gi ising ichau thokle city asida leiriba amadi lakliba miyamda su khudongsa daba kaya mayoknari pauna bazar amasung governor banglogi maning thangbada leiriba lambi asisu hainingai leitana phibam phatre lambi asigi hauzik oiriba phibam asi leiriba lengak asigi minister amadi public works department ki engineer singna udraba zatla yamna maru oiba lambi matek asi athubuda semjinba dakar oiri loinana kaisampat traffic point gi wahengbam lekai fawgi 0 kilometer gi yamna maru oikraba lambi matek asigi phibam su padabata natana chawraba konkut yamna leibana miyam gi chathok sasinda kudongsa dabata natana accident toina thoktuna aso apan kaya yauri lambi matek asisu athubu matam gi manungda samjananaba honase hariba sing asida natana getter impal gi oiriba tongan ba kendra singi intervillage road chingi phibam su afaba yausilaktre haiba yare intervillage road ching asigi phibam phattaba amadi lambi gi nakanda leiriba drain sing su ising chen dabana maram oiraga nong khajitang chubada kuchem gi ising ichok thoktuna miyamda awaba mayoknari phibam asidagi kharada oirabasu phaganaba lengak asina hona pamtoi hauzik oiriba getter impal manungi lambi thongi phibam asinadi Imphal city bu smart city gi thakta thamnaba hona haiba si sahi kaya changkhigani haiba ngamloi city asibu smart city gi thakta center na thadarakhiba senfam sing kadai da sizinari haiba sisu wangama oiri loinana getter Imphal dagi haidokraga state asigi tampak amadi chingi leiriba lambi thonggi phibamna karamba phibamda leiri haiba se lengak asigi mathakta hangliba achobo wang amani greater Imphal manungi leiriba lambi singi phibamna asuk yamna phibam chadraga manipur tampak amasung chingi lambi thonggi phibam pharamgani haiba se thajabagi wangmadani aseng basu oiribani state asigi miyamna lengak ama leibagi lambi thonggi phibam nungaibagi mahau adu phanglakta chahi yamsilakle state asida leiramba BJP gi en biren chingana luchingba chahi teret ki lengak manung dasu lambi gi phibam phagatpa ngamdana tokre matamadu da chief minister en biren ching amasung tapakta leiriba national amadi state highway yauna intervillage road cheng black topping tawbagi mahutta chahi kunthra nipurom chatkadaba concrete road onthoklagani haina miyamda lokthokhibaga loinana matamadu da pangthokiba tongan ba state function ching dasu lengak ama leibagi lambi thonggi phibam phabagi mahau adu miyamda piragani center lengak nasu madugi sanction tawrakle haina yamna saukthokna hairamwani adubu miyamda thajaba piramba lambi thong sembagi thabak adu thabakta onthokpa ngamdana lengak adu thupsinkhre aduga housing na state asigi leiriba national highway state highway amadi intervillage road ching asigi phibam ase hainingai leitana soksilaktuna miyamda asuke matik khudongsa daba mayoknari arapa mapunggi lambi thonggi phibamdi tungoinana
थमलगा हौजिक स्टेट असिगी कैपिटल ओइरिबा इम्फाल सिटी की गेटर इम्फाल एरिया दा लैरिबा लंबी खुदिमक सिमदी फरे हाइबा यौसिलक्तरे पौना अमदी थंगाल बाजार याउना ख्वाइरमन कचल की अकोइबदा लैरिबा लंबी सिंग असि सेमदबा मतम कुइरकले लोइदना लंबी की फिबमसु असुकी मतिक फत्रे कैसांपत ट्रैफिक पॉइंट की वहेंगमम लेकाई ताब लंबी मतेक असिसु हैनिंगाई लेतना फत्तपदा नतना खुदोंथीबा थोकपगी चांग वांखलकली लंबी मतेक खरा असि पोर्ट होल ngakta ngaisilakle पौना बाजार की गवर्नर की मनिंग थंगबा सरुक असिसु सीवारेस प्रोजेक्ट की पाइप फुंबगी लंबी तौथोकलंबदगी हौजिक फावबा निंगथीना सेमजिंदना लैरी लंबी मतेक असिसु हैनिंगाई लेतना चतोक चसिनदा खुदोंग सादरे नागामपाल ट्रैफिक पॉइंट की रिम्स रोड की लंबी मतेक असिसु असुके मतेक पिबम फत्रे खुदकी ओइबा इमरजेंसी की अनाबा लाकपदा लंबी मतेक असे गरी थौबा यादबगी फिबम खक्ता नतना चतोक चसिनदसु यामना खुदोंग थिनिंगाई ओइरी तोंगान तोंगान लंबी की फिबम हाइद्रबसु गेटर इम्फाल मनुंगी लंबी सिंग असे असिमदी फरे हाइबा अमत्ता याउद्रे लंबी थोंगी फिबम यंगसिननबा अमदी संगत छगतनबा मणिपुर लेंगाकी मखादा लैरिबा पब्लिक वर्क्स डिपार्टमेंट PWD की इंजीनियर सिंग असिसु लंबी फत्तबगी फिबम सिंग असि उना सिनद्रिब्रा नत्रगा लंबी सिंग असि फरी हाइना लौबनरा खंगदे लंबी समजनबगी थबक्ति अमत्ता पाइखतपा ngamdri डिपार्टमेंट असि लैरुबगी वहन थोकपु लैरिब्रा हाइबसि मियामना हंगनरिबा वहंगनि हौजिकति स्टेट असिदा PR लेंगाक लैरबनिना गेटर इम्फाल याउना मणिपुर की चिंग अमसुंग तमदा लैरिबा नेशनल हाईवे स्टेट हाईवे अमदि इंटर विलेज रोड चिंगी ओइरिबा फिबम असि यंगसिंदुना अथुबा मतमदा लंबी थोंग नुंगाइबगी महौ अदु मियामदा फंगननबा होटनबा चुंगनी खल्ली हाइरी